पाउचेद युमफम ओइबा मरोइबा पाउ खरा अपडेट तौजरे माहिरोइसिंबो अकीबा लेतना महि तमहनबदा लैंगाक असिगी अचौबा थौदांग लै राधामने महि तमफम संगसिदा महि तमलिबा माहिरोइसिंग खुनाई असिगिना तुंगी जुम्बिरल ओइरकदबा कया असिबो अकीबा लेतना महि मसिन तमहनबदा पालिबा लैंगाक असिगी अचौबा थौदांग लै हाइना नोंपोक लैंगाक अपुनबा नुपी लुपकी सेक्रेटरी नोंथोंबम राधामनिना कोटेक पिदुना थादोरपा चेरोल अमना फोंदोरकले चेरोलसना मखातना फोंदोरकपदा माहिलोइसंग कयादा माहिलोइसंग अमदा माहिरोइ अमबो हातोक पिरबा मतुंगदा माहिलोइसंगी फमनाइबसु लैंगाकी मपी मपा ओइरिबसिंगनसु तुमिन हियंगतुना लैथोकलबदि लैबाक असिगी लैबाक यामना थीबा थौदोक अमरि हाइबदा हाइमन बथोकलोय रिम्स के हॉस्टल दा थोखिबा मिसी मिनागी थौदोक मसिंग यामसेलकले लैंगाकना एफआईआर पालगा मिहातपसिंग फादुना मतिक जाबचराक बिरागा पारा अमा तंबिहौद्रबदि एखोई खुनाइगी जुम्बिरनसिंग करी ओइरकनि खनबदा मम्मे जस्टिस फॉर सनातोन अथोकपम चंचलकलिबा सनातोन अथोकपमगी मिहाता चेनबा मियोइसिंग पुथोकनबगी खोंजंगा मरि लेनना हौखिबा एप्रिल कुनगा तरुक कुनतरेता कौखिबा पुंग कुनमरी के टोटल शटडाउन दा नोंपोक लैंगाक अपुनबा नुपी लोपना सगोतखे लोइनना लैंगाकना करिगुम्बा अमता नसुंगदबगी मतौवसी हेना कनबा खोंजंग अमति लेबाक इरांग सागनबा थौरांग ओइना थोकने मरमसिन मखा तारकपदा अकनबा खोंजंगी दमक जस्टिस फॉर सनातोन अथोकपमना लौरुपा वरेपसिंगबो ताराम नोकपगा लोइनना नोंपोक लैंगाक अपुनबा नुपी लोपना मातुंग तारकपा खोंजंग खुदिंगमक्तासु सरुयागनी अमसुंग सगोतकनी हाना चेरोलसना मखा ताना फोंदोरकले मारगसिदा निशा सिजनबसिंग फागतख्रे मोइरांगी मफम अयंबदा इनखलक्लिबा नहासिंगना निशागी इपाक्ता तारकलिबा असिदगी खराद ओइरबसु ngathongnadaba amati kalhongnaba lokalakpa matamattamgi section thorang oina haukiba namit gharnidagi hogduna mairembam laikai youth club college gate moirangi volunteer singnagarang moirangi tongan ba mafam singtagi mayai gaba nisa sinaba mioi tariat amati supply toromba mioi ani faraga bhab taminraba matungda mama mapa singi ayaba yauraga counseling center singda sinakhre aire aduga makoidagi phagatkiba nisa gi polam sing aduna ngasi media gi mamangda potoktuna mai thaduna manghnkhibagi aire PMGSY gi makhada semba lambi quality maintain tawdabagi laikai miyamna penadre PMGSY gi makhada black topping tawduna semliba Jiribam district ki Sonapur GP gi manung chanaraiba Aglapur dagi ningsingkhul Sonapur tab lambi asi quality maintain tawdabana laikai miyamna penadre niyam chumna lambi semri phawba maisin sing puthok payaroi aiba yauna mari leinaba department gi mingsing silagle हाइरिब लंबी असिदा तौरिबा ब्लैक टॉपिंग असि खुदना यामना लाइन फक्तोकपा यारे मरी लेनबा डिपार्टमेंट दा लेकाई अदुगी क्लब अमदी लेकाई मियामना पेंदबा फंगदोकपगा लोइनना क्वालिटी लेना लंबी सेंबियो आरे हिराम मसिगी मतंगदा लेकाई अदुगी मियोचिना पामी सिंगदा फंगदोरकपदा लंबी असि सेंबा हेक हौरकपदगी लेकाई मियामना निंगथिना नियम चुमना क्वालिटी मेंटेन तौदुना सेंपिनबा हाइजरबसु थवई बिदबा उफुल मथक्ता कोलास थाबगी थबक असि चथरकपना करी थौबा यारोइदबा मोंगदा लेरे मारमदुना बरी लेनबसिना यंगसिन बिदुना नियम चुमना थबक असि पाइकट्रिबा फावबदा थबक सुरिबा असि थिंजिनदुना थमखिगनी अमदि लेरिबा मैचनसिंग असिसु पुथोखिबा यारोइ आइबा वफमसिंग थमलखे मारगसिदा लुपा करोड़ अनिरोंगी ड्रग फारे असम की दिलाई पुलिस ना असम नागालैंड के ngamkhai लेबा लाहौरिजन चेक पोस्ट जका ताराखनि थoi पानबा ड्रग अमदगे यामलबा हेरोइन पाउडर सिंग फगत पंगमख्रे असम नागालैंड बॉर्डर ओइरिबा इस कार्बी अंगलोंगदा ngasi gari adu faduna check tawbada rupa crore anirongi mamal oigadaba heroin sing adu phagat pangamkhibani aire akang naba pau ma phangbadagi dilai police na national highway 36 ki interstate border oirba lahore region dalakpa chaka taragani thoi panpa tata truck registration number na MS01EC9450 adu faraka check tawbada yamlaba heroin sing adu yaromkhibani gari adu mapung phana thiba humbagi tabak chathabada tongan ba sapon kep kun ga tareta हेरोइन ग्राम सहम कुंट्रागा मथोई अदु गरी अदु की केबल मनुंग यारोंबा थेंगना किबनी आइरे फागलबा हेरोइन सिंग अदु मालेमगी कैथेन लुपा करोड़ अनिरोम हेनबगी ओइगनी आइरे पोलम सिंग अदुगा कोनन फारब गरी की ड्राइवर अदुदे नाजरुल इस्लाम सही कुनगा महा लाइफमना मोइराबरी मोरिगाउन डिस्ट्रिक्टगनी आइरे मखाता नमियोय अदुदा उहंग पहोंगी थबक चथबदा पोलम सिंग अदु दिमापुरदगे पुरकलगा नागाउन बाईपास एरिया द पिरंगनबा पुरकपनी आइना फोंदोखे अतोप यामनंगक पाउ अमदना मॉडल न रोनाल्डो दगी इज्जत दाबी लुपा कोटी चामंगा हुंपुद्रा मपन तलकले इंग्लिशिंग अनी मपन द इज्जत लौबी की आइना फुटबॉलर क्रिस्टियानो रोनाल्डो बो मराल सिखिबा हानागी मॉडल कैट्रिम मियोर्गाना इज्जत दाबी ओइना पाउंड मिलियन यंखैगा तरो लुपा कोटी चामंगा हुंपुद्रा मपन पिनना दाबी तौरकले
mahak mamangda thamoi shokiba amasung nangkiba saitheng adugidamak pound million 19 tungda nanggadaba saitheng amasung awaba adugidamak pound million 19 amasung tamthiba ijat shokibagi pound million 19 lawba pame sahi kunthraga taret churaba asigi tingkiba sanfam asi aingi fida pound million 1.1 changlaga pound million 1.4 fawa yapsin graduna punna pound million 56.5 phajin khiduna Juventus star asigi sahi anigi talukka marare aina mirror.co.uk da phongba report amana haire anagi model asina Portuguese football star asibo mahakpo ijat lobi ki hana maral sire ijat lobi ki aina siriba maral si lising ani mapanda night club amada makhoi unakraba matungda Las Vegas hotel ka amada thokibani haikibani Ronaldo na ayakti aigi mayukta maral sirak liba asi sungai yade ijat loba asi aina oirba pasok punamak amasong thajabagi mayukta label tamthiraba crime amani haina haraduna matam aduda maral sirak ki badu yamna kanna jakhidabane merwargana lising ani tarada court janaba ama prakhibagi saruk oina lising Paul Lakh ani lising umpudra lobade yake adumoina mahakna dures ki makhada asinaba prakhibagi sign toba mahakna yakhiba matam aduda magde pungning wakal panggal makung phajana lerakhibani haraduna chahi amge mawada case asi amuk enggalalake report asin makha taraduna mahaki legal team na makoina asingba makhangdok pamba sakhi humpu henbagi lisama phal toukhre makhoi duda model asina hanagi Manchester United espo sahi taraki mamangda batam thaduna unagi aina claim taukiba sahi kuntramanga han haraba hanagi British Big Brother star Judgement Leonard Jawe atopa chanabagi pau amadasu Mirabai Chanu ngasi ayu anganbada US panglagani Tokyo Olympics da India ki medal lawgani habagi asa wangna tawribi Manipur ki weightlifter Saikom Mirabai Chanu strength and conditioning coach Dr. Ahanba ka loina July August bangtho kadaba Summer Games ki damak train tawrunaba hayeng thangjanabit ki ayukta US ki St. Louis ki damak India thadokhragane mafamada da bhag ki lengjum da toya injury nagliba phibam adugi layingsu chathanaba thorang tawgadore Sports Authority of India Saigi Mission Olympics helna MOC ngasi nungtil apun basen pamoy Lupa Lakh kumpudra chnggadaba Mirabai gi training cum rehabilitation gi proposal adu clear tawkhe Laibak asin amukta oikhitraba matawda COVID-19 gi phibam ama payuk naribana Manipur gi weightlifter aduna India gi visitor singna US da satpada athingba thamlak train da laibak aduda chattuna train tawna rubi authority sing da clearance khawrang na ngairi haibagi pausing phong narakhraba nongmagi matung development adu lakhe Laibak kayana India gi traveler sing ben tawre haina hana la Laothokkhre kharbanina Mirabai gi coaching coach Mioi Sharma amasung Bisna US na travel gi athing balak lagadi khudung chaba manglaba yai habigi nungnangba ponake World record holder Mirabai na national gi chief coach Mioi Sharma amasung Olympic gold quest gi physiotherapist amaga loina na satkane Mirabai na Olympic games ki damak Tokyo da direct paitringa da US da lakada batha ahum lairugane NIS Patiala da training chatharigi Mirabai hayeng thangjanamit da flight amada Chandigarh dagi Delhi da satkani amasung tungda US ki damak khongsan khigane Mag lakliba nawaisin mitta St. Louis da thongane development aduga nakna source amagi matungina wari badu COVID-19 santorapa leptan hengalakpana oirakliba ahungba phibam singda jumpam oidana lauke source aduna hai Indian Weightlifting Federation gi proposal adu ngasi MOC da yorake Olympic medal gi asa tawriba lebak asigi sarori singbu ngaklo pinabagi damak sagi MOC amsung target Olympic podium scrimna sem sadan leire makha tarakpa atopa pau amadana Lukhosei Zou na Mioi taret Accuate toukhiba Judgement amasung order appeal file tawbada ayaba PBU haba prayer high court dismiss toukhre Lamphenpal court complex da leiba special court NPS Manipur na December taraga taret lising ani kunda pikhiba special trial case number 100 of 2018 gi judgment amasung order da hana Chandan Autonomous District Council gi Chairman Oremba Lukhosei Zou yaona Narcotic and Affairs of Border NAB Police Station na Eikhoisu ni anun sas torki pemik tarepo Accuate toukhibagi mayukta appeal file tawbada ayaba pipinanaba Toukhiba Prayer High Court of Manipur na dismiss toukhre makha tarakpa atopa pau amadasu Israel na dharma gamari leinaba Bonfire Festival amada nasinabadagi Mioi nifu sire sama sokle ngasi Israel da dharma gamari leina na pangthokpa Bonfire Festival amada nasinakibagi thawdokta Mioi nifu sire aduga
Mioi chamarom hienbana asok apan nangle hain official source samana phongdokle Israel ki Prime Minister Benjamin Netanyahu thaudok atu yamna nuaitaba awabagi masak oiba thaudok amani haina phongdokre Anisuba century ki sadu Rabbi Simon Bar Josai Galli da Leiba Ultra Orthodox Geo Kiana Sahi ki oina Leg bi Omar Memoration ki thoram pangthokibada nasinabagi Mioi nifu sire aduga chamarom ihanbana asok apan nangle mahausa ki oina thoram asi numithangi madapda patamda pangthokpada lai khurumba isai sakba amadi jagoi chabagi thoram sing chathai thaudok aduba hakthengna uhobba singna phongdorakhibada mi krik inna nation nakibadaki laikhidabane COVID-19 ki warning pi ki bobo section thorang pi ki bobo thawaidana Mount Mion ki singchep adu de tinki helicopter sing sinaduna Israel ki awang thangbada leiba hospital sing da pukatuna laikanakhi Israel ki lanmi sing nasu mi kanaba khonaba adu de saru yakhi amde medical team sing su jangselakre Tripura the third COVID strain phangbadagi alert Laothokkhre Mathng chayoldagi COVID ki case henggatlaklagani government advisor Britain amasung Africa da yamna kanna nariba khwaidagi hena sathiba third mutant strain Tripura da thengnabadagi state government na alert Laothokkhre amarom da Mathng chayoldagi lebak asida COVID-19 ki case asi angakko phangna henggatlaklagani aina scientist team amana central government da khangankre Tripura da third COVID strain thengnakibadagi state government da khudakta state adu da flight train amasung pai road da changlakpa passenger khudimba full fledged virus test tawnanaba amadi positive orba sing quarantine tawnanaba khangankre Tripura government ke health secretary JK Sinhana virtual meeting pangthokna district Nipan ki district magistrate SB amasung CMO sid akan ba section thawang silokhanaba khangankre state adu da coronavirus na naraba Mioi taraga mapan ki sample test tawbada taramathoina Maharashtra da yamna kanna nariba double mutant aduga manga amana Britain da jamna kanna nariba kiningai parba third COVID strain aduga amana Africa da yamna kanna nariba third mutant strain naramba thengnake Britain amasung Africa da nariba third COVID strain state adu da thengnabadagi state government na high alert lauthokna akanba section thorang sing khodaktagi lokhotpa haukhre haire Marakasida scientist team bamana me homdagi na manga phawbada leibak asida COVID-19 positive oibagi chang asi angap ku phangna wangkhalakani haina mathematical model amagi matungina section warol piraduna badagi damak central government da section warol khangankre haukibana met mapan rom asi leibak asida nongmada Mioi Lakh ahonggi mathakta positive oire ngasi je Mioi Lakh ahongga lising barfuga taruk positive oike head of government appointed group of scientists MBDA sagarna haikibada me manga dagi na tara phawbada leibak asida COVID-19 asi angakpa phangna henggalakane July amasung August dagi COVID wave asi loisilaklagane lakadur bachayul mari dagi taruk phawba asi laijat asi laksinhanaba kanna honaba change long term solution ki damak matam makhandur leigedaba nate aihona problem mayok naribasi hojik ni India ki first wave ta September ki thagaida positive case asi angakpa phangna wangke aduba madudagi saruk ahum henggatna hojik nongbada leibak asida Mioi Lakh ahumgi mathakta positive oire Masidagi saru yang kai hena henggalakani habigi thajaba li haina phangdokhe RIMS ki order hndokkhre COVID-19 positive oibigi sang henggalakpa mari leinana ahenba oxygen mathau taraklipa si yenglaga me amadagi RIMS hospital ki department khodimakna routine oina chathakadab operation leplagani haina institution asigi medical superintendent as priosaki na thokiba order atu hndokle haire nauna thorakpa corrigendum amagi matungina RIMS da COVID vaccine lakpagi sang henggalakpana Maram moraga oxygen hena mathau tarakpadagi out palaitanaba order adu thokibane adu manamak order adu hndokle haire social media da Mathng launaba honaba lainga ki mayukta criticize tawbada action lokotpa yaroi essay COVID laichat ka mari lainana social media da medical assistance natragna oxygen supply tawbiraknaba haijaba amade lainga ki mayukta criticize tawrakpasingi mathakta state lainga kharana action lokotpagi matangda Supreme Court na adugumba thawng adu chathaba yaroi hena phangdokre Irai numita Supreme Court ki Justice D.Y. Chandrachud, Justice L. Nageswara Rao amasung Justice S. Rabindra Bhatt ki bench na COVID-19 ka mari lainaba sumoto case amagi matangda khanarakpada wafam adu phangdokibane step singi DGP sing da wafam sing adu khangan kibaga loinana haujik leibak asida leichat asina maram oraga national crisis ama thoglibane aikoi gi miyam ki aningba apamba sing taba mathau tai leichat asiga mari lainana hospital gi phamung phanghanaba amadi atopa mating sing social media da nirakpa amadi criticize tawbada action lokotpa yaroi aike arwibada content sing asigi maru oiba pau khara asibu pautam jariba mariba local news YouTube channel amadi Facebook page asidagi yenbiri bopuna mak pathaga jari channel asina domda kanarabadi subscribe tawbi division subscribe tawbir bolodena like and share tawbusu kabi ganu pramakpo
ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ